ISTV Manipuri pau mining tabi de punama putaram noksari ngasi maru iba pauda sinmiani hat ki bagi mayokta miyam na pasoi area da akan makhong jangsili miyam gi irang laksin na ba pasoi area da curfew thongkre pau sandok na pizari KRF na sinmiani hat kiba masung maheroi amabu tamthina fu kibagi mayokta ngasisu makhatana patsoi area da miyam na lambi thingduna akan makhongjang jangsili khongjang jangsin kiba singna ngase ayupung 12 taba matamda sagor tongba mera khong manakta karama maithakhi bolere amasu patsoi part 2 masung 3 gilona ba mafam amada maithakhi haukiba numidang da su gypsy ama DI ama yauna gari kya ama ngata thogankhre tongan ba civil society organization singilu jingba sing yauna miyang gi mifam amasu pasoi da pangthoktuna KRF na sinmi sing KCP nando kangbugi ni haina phongdok khiba kana yaning da phongdok nakhi makhata na hena kan ba khongjang sangsina ba warep lokre Sida pasoi area da miyang gi akan bakhongjang jangsilakpa asina miyang gi lanthum amadi punsida akaibal lakpa asina district administration Imphal West na ngasi ayupung 13 makhai dagi langjing chauba jiri parking dagi kaithel manbi fawba national highway paringda matam kaktaba curfew laukthokre Emsu Thobal district mapangal kangkhana bagi pandamda Thobal ningombam sagor tongba branch hangdokre president oina Okram Tulendra general secretary oina ningombam Thailand bakhankhre hairi Trained Nurses of India Manipur State Branch RIMS Unit Sinduna Malemgi Nurses Week Thorom RIMS ki Jubilee Hall Pangthokre Thorom Asina Deputy Chief Minister Khangam RIMS ki Director Professor S Rita Medical Directorate ki Joint Director Nursing Bungjanem Balte College of Nursing ki Principal Professor H Jamuna Association ki President PS Nandarani Susaruk Yakhi Deputy Chief Minister Khangam na ana laying bagilamda nursing yaudravadi mapung faba oide hospital amabu miyam na pamhanba haibasida nursing ya chawa thodang lei haiki nang lei ni mari ba mioi ba jat na sen se men da ku ba mioi ba sen sida nang numsi drabada men da ku da ba ishor numsi haibase nasana tom tara minam banina if you love God you have to love each other simply we have to serve the people. Ako miyamgi like the liner adi ana ek nangaba ado awa tara ba patient sing like the liner miyam sige seba to ba se ishor ki seba nakni nursing care se adu jamatik lun karali adu importance oye se samaj na accept of hangani SI Amitapo Speaker is called na fuba thodok thinthadana investigation chathaduna maralaiba sing khudakta fanaba welfare club na chief minister da takshin khre case ase thuba matamda trial sathanaba charge se thagat kadabani mahaki loina bi amasung angang singda wakhal gi nungai taba pokhan khibagi dama maralaiba sing matik chaba compensation pigidabani SI Amitabh tagi munkhiba lek mobile phone pithorak pagaloina na gari da amanga ta thogon khibagi compensation pigidabani hairi Thobal Kaithel da ngayon bi profongi sayat na balai basi athubada warishan purak piu haina ngarang Thobal Municipal Council ki chairperson Y Bizen ki Thobal athopam balai ba yumda ngayon bising na thomjin khre chairperson mayumda leiram dabadagi ngayon bising na chairperson gi mayunga nakna na leiba CM gi thongal maya da leiba athopam makha lekai khurak
Lamdai bungi community holda wakat mifam sathaki. Thawal police ki team ama laktuna tankhai na buhot na bada police amasung ngayon bisingi marakta chaw na mugna bathoki. Nupi police kaya yaw na ngayon bising mafam adudagi tankhai ki. Tungda Thawal Municipal Council Officer Chairperson unana ba ayaba pirakpadagi ngayon bising mafam adudagi hanaki. Ngayon biyamana Thawal Municipal Council na nauna pigini hairiba mafam asi pamde chahi yangkai hena phamlaklaba mafam asida nga na trabasu makhoina yolu haiba pot ama hekta dumak yonjage Thawal Municipal Council ki maikai dagi wathukasi losinana ba honabagi mahuta lotuna leiba thawong pen de haiki mana loli ba maram je kari kino akoi je ma kari hai no mana pami basina kari no khoina pami na hai ba je mana hangom thoktra hai ba gi khoi lak pani hana ya ri ba je moina yolo hai ba ko se khoi yon ja ya ki yolo yon gani nga yolo yon gani ade insang yolo yon gani hai yolo yon gani ahan ji akoi lai di ba khoi me yam ji moi ano bo khoi su pham pham ning di hai ba hana gi ari ba je sahi yang khai hena phama ba Mayai kaban nisana maharoi kunai da piba chaitheng haiba hiramda kadana sangsilakliba academic awareness program ngarang Imphal East District ki manung sanba Laishram Mani Memorial English Academy da pangthokre tharam masida kadagi president Y Ratan Kumar academy asigi vice president Mutung Kunje Kishore susruk yakhi kadagi vice president Ningthaujam Doren secretary general Dipanjit Ningthaujam na resource person uina wangangki assembly speaker gi score na SI Amitabh Arambambu mahaki nupi angangi mamangda fuki Thawong Coordination Committee National Highway number Contractor na nungay taba fongdok ni. Asigum ba thawdok asi makata na thok na bagidamag mari lay na baluching basing na pukchel seng na tabak lokad haningi haidi. Siza I Care Foundation na Wabagay Social Welfare Club ka kusam na dinamit layang bagi kemama. Wabagay Tera Urak High School at haasay tangtara nito'y da pangthokre. Punna miyoy, janiga marifunito'y layang bagi manungda mitki problem na iba marifunipan ting na ki haidi. Bisnupur District ki Chandrapurda chahi taranithoi khaktangai ribi mahairoi mayarani misiga mari lainana Manipur State Commission for Women's ki chairperson luchingba kambu ama chatuna laikhidrabagi imung manung unakre hairi laikhidrabagi apokpe tongbram ongbi chawbana misi ase athuba matamda thigatuna mara laiba mioi cherak pinana ba commission ki chairperson da taksilakhi commission ki maikai dagisu mayarani na laikhidabada awa phongdok pagaloinana JSC ki mute singa unarakhi hairi Ngasiyo angan bada kwaraman kachil gi akoy bada section tharang lokhatpo oina alu galida police na thibum gi thabak sa thakre chingna ba mioi tara mari khangatuna makhata na thigatna ba city police station da khusinakre maroi ba paw amaka na pizari sinmiani hat ki bagi mayokta miyam na pasoi area da akan mukhongjang changsili miyam gi rang laksin na ba pasoi area da curfew thamkre bereng tabire ba punamapu amuka na khurumjari